DM University gi Student Union gi election pangthoknaba amadi mathau taba din sing happy haina Education Minister yauna mari leinaba sing da taksinduna lakiba amadi memorandum pisin kiba adu thabakta onthokani haina thajaba pirakkhrabaso ngasi fawba thabakta onthoktana tumini leishinbaga mari leinana DMU gi BC amadi registrar unaba lakiba University asigi mahairoi singna DMU gi A block mamangda u mai thaduna khongjang sangsinkhre DMU A block mamangda sangshin giba khongjang aduna maram oiraga mahairoi singna mai tha kiba adu muthatnabagi damak fire tender laktuna mai muthatnaba honakhre khongjang asigi matangda University asigi mahairoi khetri mayum medazitna hai matam kaya gi mamangdagi DM University gi mahairoi singi khudong chadaba sing pukhatnaba platform ama oiriba Student Union gi election asi pangthoknaba amade University asigi watliba din sing habnaba amade regular oiba BC habnaba thengkhang kayada Education Minister Commissioner amade mari leinaba authority khudingmakta haiduna lakpani adubu punamak asigi order natraga notice thokpasi University asigi administration pairiba authority amatana ngamdre makoi gi right amata leitre higher authority oiriba singi maikai dagi order laktri phoba notice amata thokpa ngamdre mahairoi singsu authority kanada complaint tawraga makoi gi apama demand sing phanggadoribano haiba khangdre authority oiriba makoi maselna mahairoi singda amada ama hairaga bol kausinaduna leire asiguma khudong chadaba kaya asigi matangda BC amadi registrar unaduna wari sanage haina lakpada BC amadi registrar out of station oirambani masi karigino karigumba student union election asi pangthoktaba taragade BC amadi registrar animak mahairoi singna makhata na boycott tawkhigani loinana regular oiber registrar amadi watliba din sing haptaba tarabade mahairoi singna makhal makha kayagi khongjang sangsinkigani haike khongjang adugi saruk amo oina mahairoi singna su khalaw kaya lawkhe asi hongnaru tawdana DM University gi satra mayam college sing lakuna yo horok si maram je tendar haijage mangthak gi November gi horaga akoi gi student union election je pangthok piyo haijabani sida tasana da DMU gi University gi authority sing je magi right later ba moina notice amda thokpa ngamdre ba si poje mathak thongba home dagi adagi chief minister dagi pot lakti bawo mai notice amda thokpa ngamdre film ne blaze adu pot tawra matungda mamang thu irang hojagre irang hoba timing da commissioner dagi yaba pirakre EM dagi yaba pirakre adugi matungda akoi ji satra mem samabna bam phawreba haidi karamba authority da ngangnaraga akoi gi apamba je phangdoino University gi union election je pangthok piduna habi akoi ngawrba ama nong bol kaution sida sakana sanabil bil ya je akoi ngawreba adudagi hongrubal leitana satra mem bil laaga ngasi BC unajagi haibani restaurant jege me out of session loi leiba sikari no akoi khangdreba